Ashigi Akogi Numit Mangan Chathaba Shutdown Manung Channa Numit Nini Chalakpada phuramakhong haiba jaga khoi Langthabal phuramakhong haire ju khangnariba phuramakhong haiba jaga asida ayuk nganna khoi pung 3:30 saida androdagi yu mayam ama poraktuna khoi gi lal asina thairaga yamlaba yu mayam ama poraktuna khoi yu si Leikai gi naha sing amadi Leikai gi maira paibi gi maibe sing punna haiba yu sing asi phajabani masi khoi mangan jaragani aduga masi ahamba amasu phagre amadusu khoi mangan jakhre khoi karbasi aduju androdagi ni karbasi yamna chauna tawbani aduna masi bolero madalak pani maramaduna ni sabai mai be singna yamna amadi Leikai naha singna yamna phajana phabi khre Thugaiduna CSO mayamna Manipur Ngasi Shutdown tawbaga mathak singdajaboina Leikai gi naharang sing club maya paibi sing samnaraga ngasi androdagi lakpa yamlaba yuuu Gari Ani Bolera ama car amada lakpa yuuu mayam ama club ki amadi maya paibi na ahing pung ahum tabada ay may thaduna hidokuna mangan kaya ngasi Leida. Faz um tempo não colega. Ya, dah. Jangan mana ya. Tahu ni tu nama agen.